Kwakta erang yanaba purakhre and I use techneramiko. Other civil society organization sing aduga police site SP yauna official sing haitereko. Mam Paminaraga yanaba purakhre habamako. Kwakta site essential commodities na sing baposei ko polam sing pusan bada makatan apan pihalaroi aduga hojek amang ata thoan ba kanodo madugi damaktasu ayaba mongda compensation pina bo hotnaragani haibana chingba adugumba khara leire yanaba pura habadu madi tasena yamna nungai tawtabo aina matang sida haijaning bese akhoi manipur da tawrise ain lo se akhoi misam prajana hek makutta paibi mong tawbase masigi pot sidagi kari lake hai kanda community singsi marakta natraga individual singi marakta oina khogi yengthina ba nuksina dana ba gi maram se am hek oi ba dawna tawe ba ko chilaw sing adum rangani haidi pot am se chumba lanba aduna tongali ko chumba targa su lanba targa su madugi pot gi action lokhat na bagi dang to official sing leiri ne moino lokhat am targa di wathok na roe ba ko magi maram leijaram gani kari gino kamai tawno ko पोसे चुम्बा नत्रगा फब फत्तब मदुन तोंगाले खुदमोइना एमतंग हाइगेब अखोई कनागुम्बा मियमा को फत्तबम लेरे अदो अखोइने संगसलगा मदु खुपाना थारुबा वारे इनी मासी चुमथोकना बहनरिनेना तौरु तारगदी मिगी मावा पादुनो वाथोलकनेब नंग करिना थौलेदना नो अखोइ दुम वरक्सगेन अदो हुजिके हाइबा पोलम सिदी अखोई यूरिया और हार नोंग पुसनबा मसे आइने याब मोंगला नत्तबरा हाइबदुदी ऑफिशियल सिंगना मोइगी थोकपदम तौजसनोबा को व्हाटएवर masida phanamna lanba oram targasu chumbo oram targasu akhoina tongan ba third party yamana haidi misam prajana ina thatlaga thingna khotan tawru targadi madu official oiba pot oidamni na madu da was thoknera pagi marama motum oeba ko mastai karim ka comment to deko madu chummi natra lali asai gi puri ba pot chummi kadai da pudoino kaidoduno adu ada madu gi pot nate akhoina action local urisi official sing duna tabrina wathok narak paduni haibadune aduga atopama amuka haijaba target taseng hai target khogi leminera bisin law sing se taseng namak nungsi sanana leminabagi mami du tade comment section sing si daga changu taragadi ko haina ba yauri hunaragadi leitu mo loi kan tawtana phattaba si loi leinari ni kan phattaba si loina lei afaba su loina lei ko masi loina khangnaraga leire ado hunaragadi leitu mo loi kaina ko hunna doi si kai do bino hanbada hunna doi maram se kari gino fatto idu fatti afaba pai ado hojiki haiba thabak sidi aina hannan haisini phagera pharoira authority no action se lokadamra best solution je aduni aduna ta taragadi personal adum tanaba adagi community sing emer to onjanaba si leire ko aduga atopa mana khoigi maiti masa mana yu puraga chatlambado akhoi Kwakta da adu amu akhoi Kwakta gi praja sing na phara kanda yu do haido handana tawi ko ada mi mayam na comment tori madu akhoi meti masa sing na di support tawi phattaba thabak ki damakta akhoi gi tholak padudi akhoi phattaba thing badudi support tawi kana ado yu se hosiki Kwakta da puri se ngarang sina han bo eramoi ko hanasu dum purangani atop atop manipur gi tongan ton ba lekai da dum puraga dum satna bang aktani open secret ni sigi poche nahang khai di kanamta na Kwakta gi mi sing na su check tawru deba ado hosiki tawriba ngasai hana mamang du thokriba incident se masigi kai hatare lamon khumba gumba amoina mayamna unaba su yai ko madu sumamba su yai ado amoro aina haibadi yu puba se phaba oiro natraga pochai gari da puba phaba oiro urea puba oiro whatever sigi pochai koi concern authority na taw targadi waji yam naroi wa yam naroi aina haijaning base nusi sanana laimina ba haibisina ne masina yamna hena phabra na khalleba khoigi nangi phattaba sum tho ini phattaba khoi muthatna ba honari ni kain tawdana madugi potuna ne khoigi thaina dagi khoi ni saban ni aduni adani kain tawdana khoina gyan taba ka bakka gyan taba horpadagi dum taraga lae adu pura mutkra ba haidi mutteba adu masina tongan ba add on problem ma moina la hale se kaino hakanda ain lo se khoi misam prajana makhutte hek pairu ko kanda misam prajama sen onjanaba ki poche tongan ba problem ma moina create to ba thoeba aduna di authority doina dum paihan biu case sing se adagi phattaba thabak sing se authority ki through doina phattaba sing do akhoi gi kano to akhoi gi ka hatare afaba lambi da purak na ba hotna ba authority ki through doina to targadi hena fagadra na khalle aduna ta tanai sin law sing onjanar sum lai ragadi maduna di solution pro oidran khali thank you everyone